Thobal District ki Wangkhem Kendra gi manung chana leiba Haokha Mamang Konjil Manung asi hiram kayada sothaduna leire lambi thongi phibam asi ka hena sokpagi awaba mayoknari ngai marakta thaknaba esing fangdabana chauna khudong chadaba mayoknare hiram asigi mathangda TOMTV gi akhanaba pawta mama Thobal District ki Wangkhem Kendra gi manung chana leiba Haokha Mamang Konjil Manung hiram kayada sothaduna leiraba leikai moire Bharat Sarkarna Jal Jeevan Mission gi makhada kumja lising ani ga kunga mari fawbada leiba ga sigi khungang khudingmakta thaknaba afaba ising yumthong khuding gi fanghanaba thorang laikre dubu urban area ojarabasu leikai asidadi Jal Jeevan Mission ngasi fawba mami tadri nongmagi suraga chajabana namna khundaba chaurakna yumthong chanipan muk leiba leikai asigi miyamna thaknaba ising leiba ngamdabadagi pukri gi ising amadi leikhom gumlaba Thobal turel gi motlaba ising soklaga physically na chingba polam kya haplaga season na hori mafam madugi miyamna itat tatana diarrhea fugri thungba lo khulai na chingba makhal kya gi laina layong sing mayok naduna awaba phiba mamada leiri nonggobi cheklana nong tarakpa ngaibagumna leikai adugi miyamna toti sing tarakpa khawrang na ngaina hori Hena nungnang ningai oiribadi Thobal District ki mafam singda thaknaba ising paktakna na piba ngamlagadaba Waithoupat Water Supply Scheme dagi supnagi kilometer mari rom tamak lakna leiba leikai sida ngasi fawba ising pinanaba pipe ama fawba uba fangdri lupa crore nifu mariga lakun mathoi changna sakiba project asi kumja lising ani 18 gi August 18 da Manipuri Chief Minister N Biren Singh na sangakibani Minimal liquid discharge MLD 18 gi capacity oiba scheme asi sangaba numit aduda BJP na luchingba leingak adugi khwaidagee chaoba excitement amani haibo wafam su Chief Minister na thamki adubu lamdam asigi mai su oiba asuk fajaraba chaurba project asi leirabasu ngasi fawbada mafam aduda ising pibagi mami tadaba si mafam adugi miyamda yamna thamoi sokna nungaitaba phawna hori Hiramasida lamdam asigi Chief Minister na miyeng changbinaba lamdam madonggi khunja singna Chief Minister amadi mari leinaba department singi pungning singsilakli TOMTV ki Thobal paumina ngasi Haokha Mamang Women's Association gi miyoy sing amadi leikai gi miyoy singa unarupada association asigi treasurer khunja mayum akasini na phongdorakpada mahag leikai asida yum palakpa chahi 65 rom farakle adubu ngasi fawbada toti sing udri loina na koilas thaba lambi da chatpa phangdri leikai asigi miyoy kharadi thaknaba afabe ising leiraga seasonary adubu nongmagi chara talaga hingjaba leikai asigi ayamba imung singdi leikhom gumlaba thakpada hangoi ningai oiraba turel ising amadi masagi lanai pukri dagi soklaga thakna chanari masi matam asiga chanadaba khakta natana laina tilna kaya pokningai oiri leikai asigi miyoy sing diarrhea furi thungba lo khulai lo khubana chingba makhal kya gi laina layong sing mayoknari masi ising dagi thokpa laina oigani haibagi thazaba leibada natana chauna mi paiba faunare Mikhal mamangda koilas thagani haiduna pakka lorakpada lambi thongi phibam asi pharak lagani khalubada thamoida nungaiba phawki adubu ngasi fawba koilas tharaktabasina amuk hena wahalle maram asina lamdam asigi mapi mapa oiriba Chief Minister na macha amada mama amana haijabani khanbiduna athubada mityeng changbiu thaknaba afaba ising fanghanbiu loinana afaba koilas thaba lambida chatpa fanghanbiu haina Chief Minister gi pungning singsilakhi akhoi Larvam kaya ising je turengi ising je sari ba ko masih saja basina koi saja ana aye mayam leire angang diarrhea to gona kaya ma adagi phuri thung gona kaya ma ahal mansina lokhulai to gona kaya leire ising phatta basi saba da thawan turengi ising ji saja bada adom media gi mafam dagi koi na haje baduna hajeri sem ngo sai pui mafam da Tang miyeng tabiyu, nukibiyu, kaya yam tuwa na hinge. Adana, sembirengi mapam dana hanan na kaya nanak talak pasungam jadi media gi mapam da kaya na hajabari. Ado, yarga di kaya miyeng tabi dana, tang yung biri harga kaya Haokha Konjil Manung je asukki matik hatta bahaya je wore. Atay di toti phangi kaya di phangre. Haokha Konjil Manung sing apaga amata saba phangdi akhoi lambi se hek akhoi na sahi 65 sore lakpa matam sidagi lambi se nungai na satpa de har nu koila de har nu pakka da sat adana akhoi na haije badi masigi lambi si sembi na ba
ꯑꯃꯈꯛꯇꯪꯗꯤ ꯑꯩꯅ ꯄꯟꯖꯅꯤꯡꯉꯤ ꯁꯦꯝꯒꯤ ꯃꯐꯝꯗ ꯕꯤꯔꯦꯟ ꯑꯩꯈꯣꯏꯅ ꯍꯜꯂꯝꯒꯅꯤ ꯕꯤꯔꯦꯟꯗꯩꯗꯤ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯔꯒꯦ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯆꯤꯟꯗꯒꯤ ꯃꯤꯌꯦꯡ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯎꯈ ꯀꯣꯟꯖꯤꯜ ꯃꯅꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯏꯁꯤꯡꯁꯨ ꯅꯛꯈ꯭ꯔꯕ ꯋꯥꯏꯊꯧꯒꯤꯁꯤꯗ ꯂꯩꯔꯤꯕꯁꯦ ꯁꯤꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯤꯅꯁꯨ ꯏꯁꯤꯡ ꯄꯤꯕꯤꯗ꯭ꯔꯦ ꯏꯁꯤꯡ ꯐꯠꯇꯕ ꯊꯛꯑꯦ ꯐꯠꯇꯕꯁꯤꯅ ꯂꯩꯇ ꯂꯥꯏꯔ ꯇꯥꯜꯂꯨꯕ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯂꯩꯔꯒ ꯆꯥꯔꯦ ꯍꯧꯖꯤꯛ ꯍꯥꯎꯈꯒꯤ ꯀꯣꯟꯖꯤꯜ ꯃꯅꯨꯡꯁꯦ ꯂꯣꯏꯅ ꯅꯥꯔꯦ ꯑꯅꯥꯕ ꯑꯌꯦꯛꯄꯅ ꯍꯦꯜꯂꯦ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯁꯦꯝꯕꯤꯔꯦꯅ ꯑꯃꯨꯛꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯁꯤꯗ ꯃꯤꯠꯌꯦꯡ ꯑꯃꯨꯛꯇꯪꯗꯤ ꯇꯥꯕꯤꯌꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯂꯥꯏꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯈꯝ ꯊꯦꯡꯉꯦ ꯇꯨꯔꯦꯜꯗꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯥꯛꯄ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯏꯂꯥꯡꯕ ꯃꯨꯇꯥꯔꯩꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯗꯕꯅꯤꯅ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯇꯨꯔꯦꯜꯒꯤ ꯑꯃꯣꯠꯄ ꯏꯁꯤꯡ ꯑꯁꯤ ꯐꯤꯖꯤꯒ꯭ꯔꯤ ꯍꯥꯞꯂꯒ ꯊꯛꯂꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ MLAꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ ꯑꯐꯕ ꯂꯝꯕꯤꯗꯁꯨ ꯆꯠꯅꯤꯡꯉꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯤ ꯎꯕꯤꯔꯒ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯈꯤ ꯑꯩꯈꯣꯏ ꯁꯨꯝ ꯊꯧꯕꯥꯜ ꯍꯥꯎꯈꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯂꯩꯕ MLAꯁꯤꯅꯁꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯇꯨꯔꯦꯟꯁꯤꯗ ꯑꯅꯩꯕ ꯏꯁꯤꯡꯁꯤ ꯆꯥꯔꯒ ꯂꯩꯔꯦ ꯑꯗꯣ ꯑꯉꯥꯡ ꯅꯨꯕꯤ ꯅꯥꯕ ꯌꯦꯛꯄ ꯀꯩꯗꯧꯕꯗꯣ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯨꯡꯅꯔꯦ ꯑꯗꯨ ꯌꯥꯔꯒꯗꯤ ꯏꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯣ ꯂꯩꯗꯅ ꯌꯦꯡꯁꯤꯟꯕꯤꯕꯗꯣ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯑꯐꯕ ꯄꯥꯝꯃꯤ ꯑꯗꯒꯤ ꯂꯝꯕꯤ ꯊꯣꯡꯁꯤ ꯐꯍꯟꯅꯤꯡꯉꯤꯀꯣ ꯁꯤꯃꯇꯪꯗꯤ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯤꯁꯤꯡ ꯏꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯔꯦ ꯂꯝꯕꯤꯁꯤꯒꯤꯁꯨ ꯑꯌꯥꯝꯕꯅꯀꯣ ꯋꯥꯔꯦꯕ ꯌꯥꯝꯅ